yu thakpayne yu mai chelido yu adum thakagadi nasado phukam kam khalani ka siguma ma hainaba am lay ko adugi da chumjatla ai ngasi gi video ji da harake ko yu thakpaga akhoi gi fat burning ga kai mari lene habdo ai ngasi gi video ji da hajarage ahan boina mayam lana hainaba am lay ko sima hana hadu simdok jage akoina yu thakpa matam de akhoi hakchang manung ji da tungjal laga dum lay dune yu je duna kam khalakani yu ji na kam khalhan bane na hainaba am lay ko well it's actually quite the opposite habdi ni ko akoina yu je manung da tungjal laga lay habje si ta singla la leba ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯀꯣ ꯌꯨꯁꯦ ꯍꯦꯛ ꯊꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯗ ꯌꯥꯔꯤꯈꯩ ꯇꯣꯛꯁꯤꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯅ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯂꯤꯚꯔꯗꯒ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯁꯦ ꯍꯥꯏꯗꯣꯛꯈꯤꯅꯕ ꯂꯧꯊꯣꯛꯈꯤꯅꯕꯅ ꯍꯣꯠꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯆꯥꯁꯟꯈꯤꯕ ꯐꯦꯠ ꯆꯥꯁꯟꯈꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯖꯦꯁ ꯇꯧꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯔꯟ ꯇꯧꯅꯕ ꯍꯥꯏꯔꯒꯦꯅꯦ ꯑꯗ ꯕꯔꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕꯁꯦꯀꯣ ꯁꯤꯒꯩꯁꯦ ꯄꯨꯂꯞ ꯂꯦꯞꯄꯦꯗꯅ ꯑꯗꯨꯒ ꯌꯨꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯌꯨꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯂꯦꯞꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯕꯔꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯇꯞꯊꯍꯜꯂꯦꯕ ꯁꯤ ꯑꯩ ꯉꯔꯥꯡ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ 1-on-1 ꯀꯟꯁꯜ ꯇꯧꯕꯗꯒꯤ ꯕ꯭ꯔꯣ ꯑꯃꯅ ꯍꯪꯉꯛꯄꯗꯒꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯒꯦꯅ ꯁꯦꯝꯃꯛꯄꯅꯦ ꯌꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯌꯦꯕꯀꯣ ꯅꯪꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯀꯩꯅꯣꯅꯦꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯃꯉꯥ ꯍꯣꯜꯂꯦ ꯍꯥꯏꯁꯦꯕ ꯏꯁꯤꯡ ꯕꯥꯇꯤꯟ ꯃꯉꯥ ꯍꯣꯟꯕꯁꯤꯗꯅꯦꯀꯣ ꯅꯣꯏ ꯃꯥꯅ ꯅꯉꯣꯟꯗ ꯄꯥꯈꯣꯟ ꯑꯃ ꯁꯤꯖꯜꯂꯛꯑꯦꯕ ꯅꯣꯏ ꯃꯥꯅ ꯄꯥꯈꯣꯟ ꯁꯤꯖꯜꯂꯛꯄꯁꯦ ꯑꯁ ꯏꯃꯥ ꯉꯥꯛꯇꯪ ꯇꯧꯒꯦ ꯉꯥꯛꯇꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯒꯦ ꯀꯥꯏ ꯍꯥꯏꯕꯗ ꯅꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯦꯕ ꯅꯣꯏ ꯃꯥꯅ ꯅꯩꯕ ꯁꯥꯖꯜꯂꯛꯑꯦꯕ ꯅꯪ ꯅꯊꯤꯕꯣꯡꯒ ꯆꯥꯔꯨꯅꯨꯀꯣ ꯀꯥꯏꯅꯒ ꯀꯟꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯏ ꯃꯥꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ ꯅꯣꯏ ꯃꯥꯒꯤ ꯊꯕꯛꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯏꯁꯤꯡ ꯕꯥꯇꯤꯟꯈꯩꯁꯦ ꯍꯣꯟꯕ ꯂꯦꯞꯄꯦꯕ ꯑꯗꯨꯒ ꯅꯣꯏ ꯃꯥꯒꯤ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯕꯥꯇꯤꯟꯈꯩꯁꯦ ꯍꯣꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯉꯁꯥꯏ 5 ꯍꯣꯟꯕ ꯉꯝꯃꯝꯕꯗꯣ 3 ꯈꯛꯀ ꯍꯣꯟꯕ ꯉꯝꯕ ꯌꯥꯏꯑꯕ ꯁꯤꯒꯤꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯆꯟꯕ ꯃꯇꯝꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯕꯔꯟ ꯇꯧꯔꯝꯒꯗꯕ ꯑꯩꯈꯣꯏꯅ ꯆꯥꯁꯟꯈꯤꯕ ꯃꯌꯥꯝꯁꯦ ꯕꯔꯟ ꯇꯧꯒꯗꯕꯁꯦ ꯂꯣꯏꯅꯃꯛ ꯂꯦꯞꯄꯦꯕ ꯁꯤ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯌꯨꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯈꯤꯅꯕ ꯌꯨꯁꯦ ꯍꯥꯟꯅꯗ ꯂꯧꯊꯣꯛꯈꯤꯅꯕꯅ ꯍꯣꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯨ ꯃꯅꯨꯡꯗ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ ꯌꯨꯁꯦ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯩꯈꯩꯗꯣ ꯅꯪ ꯅꯣꯡꯃꯗ ꯀꯦꯂꯣꯔꯤꯁ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ 5 ꯇꯧꯅꯕ ꯏꯁꯤꯡ ꯕꯥꯇꯤꯟ 5 ꯍꯣꯟꯒꯗꯕꯗꯣ 3 ꯈꯛ ꯍꯣꯜꯂꯛꯄꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯆꯥꯔꯤꯕꯈꯩꯁꯦ ꯐꯖꯅ ꯕꯔꯟ ꯇꯧꯊꯣꯛꯀꯗꯕꯁꯦ ꯕꯔꯟ ꯇꯧꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯂꯩꯔꯛꯇꯕ ꯈꯔ ꯃꯇꯝꯗ ꯌꯨ ꯈꯥꯏꯗꯣꯛꯅꯕ ꯌꯨꯗꯣ ꯍꯥꯏꯗꯣꯛꯈꯤꯅꯕ ꯍꯥꯏꯖꯜꯂꯒꯦꯅꯦ ꯍꯥꯏꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯇꯝ ꯃꯥꯡꯍꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯆꯥꯁꯟꯈꯤꯕꯈꯩꯗꯣ ꯈꯔ ꯁ꯭ꯇꯣꯔ ꯐꯦꯠꯇ ꯑꯣꯏꯅ ꯑꯣꯟꯊꯠꯂꯛꯄꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯌꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯀꯩꯅꯣ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯣꯏꯅꯗꯤ ꯇꯨꯡꯁꯤꯜꯂꯒ ꯂꯩꯍꯟꯕꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯝ ꯀꯟꯁꯦꯞꯇꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯨ ꯊꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯌꯨꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯊꯛꯑꯒꯁꯨꯅꯦ ꯅꯪꯅ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯅ ꯋꯦꯠ ꯂꯣꯁꯀꯤ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗꯕꯨ ꯂꯩꯔꯒꯗꯤ ꯅꯪ ꯅꯨꯡꯇꯤꯖꯥꯒꯤ ꯌꯨ ꯊꯛꯑꯒꯁꯨ ꯑꯗꯨꯝ ꯋꯦꯠ ꯂꯣꯁꯁꯤ ꯇꯧꯕ ꯌꯥꯒꯅꯦꯕ ꯏꯚꯟ ꯌꯨ ꯉꯥꯛꯇ ꯊꯛꯑꯒꯁꯨ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯒꯅꯦꯕ ꯍꯣꯏ ꯅꯪ ꯅꯥꯔꯒ ꯁꯤꯈꯤꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯦꯠ ꯂꯣꯁꯀꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗꯅꯤꯀꯣ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯀꯦꯂꯣꯔꯤꯁ ꯃꯌꯥꯝꯁꯦ ꯑꯣꯛ ꯃꯇꯨꯝ ꯅꯨꯡꯇꯤꯖꯥꯒꯤ ꯆꯥꯔꯒꯁꯨ ꯌꯥꯅꯤ ꯑꯗꯩꯗꯤ ꯕꯦꯀꯔꯤꯒꯤ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯒꯁꯨ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯁꯤꯗꯕꯨ ꯂꯩꯕꯤꯔꯒꯗꯤ ꯅꯪ ꯋꯦꯠ ꯂꯣꯁꯁꯤ ꯇꯧꯕ ꯌꯥꯒꯅꯦꯕꯀꯣ ꯁꯤ ꯍꯥꯏꯔꯦ ꯅꯪ ꯌꯨ ꯑꯗꯨꯝ ꯊꯛꯑ ꯂꯩꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯂꯥꯏꯅꯥ ꯄꯛꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯃꯥꯡꯖꯕꯈꯩꯁꯦ ꯑꯩ ꯍꯥꯟꯅ ꯍꯥꯏꯒꯦ ꯌꯨ ꯊꯛꯄꯗ ꯃꯥꯡꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯟ ꯁꯤꯇꯤꯡ ꯑꯅ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯆꯟꯕ ꯃꯇꯝꯗ ꯅꯪ ꯅꯣꯔꯃꯦꯜ ꯀꯟꯇ꯭ꯔꯣꯜꯗꯤ ꯉꯝꯃꯛꯑꯔꯣꯏꯕ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯗꯥꯏꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯑꯦꯋꯦꯌꯔ ꯑꯣꯏꯗꯣꯏꯔꯒ ꯆꯥꯗꯣꯏꯅꯦꯕ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯅꯤ ꯁꯤꯅꯤꯀꯣ ꯀꯥꯏꯅ ꯗꯥꯏꯇꯤꯡꯗꯣ ꯐꯖꯅ ꯂꯩꯔꯒ ꯆꯥꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯌꯨ ꯊꯛꯀꯠꯂꯛꯄ ꯃꯇꯝꯗ ꯌꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯑꯔꯣꯏ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯌꯨꯁꯦ ꯑꯦꯝꯇꯤ ꯀꯦꯂꯣꯔꯤꯁꯅꯦꯕ ꯃꯉꯣꯟꯗ ꯃꯆꯪ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯀꯩꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯖꯁ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕꯗ ꯄꯨꯊꯛ ꯊꯛꯆꯟꯕꯤꯅꯦꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯀꯥꯟꯅꯗꯕꯗ ꯄꯨꯊꯛ ꯊꯛꯆꯜꯂꯕꯅꯤ ꯅꯪ ꯀꯦꯂꯣꯔꯤꯁꯇꯣ ꯌꯨꯗ ꯀꯦꯂꯣꯔꯤꯁ 200 ꯀꯦꯂꯣꯔꯤꯁ ꯊꯛꯄ ꯍꯥꯏꯁꯦ ꯅꯪ ꯉꯥꯎꯔꯒ ꯇꯣꯛꯀꯅꯤ ꯀꯩꯝꯇ ꯅꯪꯉꯣꯟꯗ ꯅꯁꯥꯗ ꯃꯆꯪ ꯑꯣꯏꯕ ꯑꯝꯇ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯨꯗ ꯑꯣꯏꯅ ꯕꯔꯟ ꯇꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯇꯩꯈꯩꯁꯤꯕꯨ ꯂꯦꯞꯇꯣꯏꯅꯦꯕ ꯑꯗꯣ ꯌꯨꯗꯒꯤ 200 ꯀꯦꯂꯣꯔꯤꯁ ꯊꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯀ ꯌꯦꯟꯗꯒꯤ ꯅꯪ ꯇꯥꯔꯒꯗꯤ ꯄꯨꯛꯁꯨ ꯇꯞꯇꯥꯏ ꯊꯟꯒꯅꯤ ꯅꯁꯥꯗꯁꯨ ꯀꯥꯟꯅꯒꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯑꯃꯁꯨ ꯂꯩꯌꯦꯅ ꯍꯥꯏ ꯑꯩꯗꯤ ꯌꯨ ꯊꯛꯇꯦꯀꯣ ꯑꯗꯨꯅ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯔꯤꯁꯔꯁ ꯑꯗꯨ ꯑꯗꯥꯗꯒꯤꯅꯦ ꯑꯩꯅ ꯉꯥꯡꯖꯔꯛꯏꯁꯦ ꯑꯗꯨꯃꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯃ ꯇꯧꯔꯅꯤꯀꯣ ꯑꯗꯩ ꯍꯦꯡ ꯑꯣꯚꯔ ꯁꯤꯃꯗꯤ ꯈꯪꯉꯦ ꯑꯩ ꯏꯃꯥꯟꯅꯕ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁ ꯉꯔꯥꯡꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯖꯤꯝ ꯆꯠꯂꯔꯣꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯊꯛꯆꯜꯂꯨꯔꯒꯗꯤ ꯃꯊꯪꯒꯤ ꯖꯤꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯁꯣꯛꯂꯛꯄ ꯏꯚꯟ ꯖꯤꯝꯐꯧ ꯆꯠꯇꯕ ꯍꯥꯏꯗꯤ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯨꯝꯁꯤꯜꯂꯦ ꯍꯥꯏꯔꯁꯦ ꯌꯨ ꯊꯛꯑꯒꯗꯤ ꯉꯥꯎꯔ ꯇꯨꯝꯈ꯭ꯔꯅꯤꯗꯅꯀꯣ ꯇꯨꯝꯕꯁꯦ ꯐꯅ ꯁꯥꯡꯅ ꯄꯨꯡꯈꯩ ꯇꯨꯝꯃꯒꯁꯨꯅꯦ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯂꯤꯞ ꯑꯃ ꯂꯩꯕ ꯅꯠꯇꯦꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯂꯤꯞ ꯑꯃ ꯑꯣꯏꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯁꯦ ꯐꯖꯅ ꯇꯨꯝꯁꯤꯠꯀꯨꯝꯕ ꯐꯥꯔꯣꯏ ꯏꯁꯥꯗ ꯅꯝꯁꯤꯜꯂꯒ ꯂꯩꯕ ꯍꯦꯡ ꯑꯣꯚꯔ ꯀꯥꯏꯅ ꯂꯥꯛꯏꯗꯣ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯐꯠꯇꯕꯒꯩ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯌꯨ ꯊꯛꯄꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯊꯛ ꯊꯛꯀꯅꯨꯔꯥ ꯍꯪꯉꯒꯗꯤ ꯍꯣꯏ ꯊꯛꯀꯅꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯕꯨꯗꯤ ꯊꯛꯀꯅꯣꯅ ꯍꯥꯏꯔꯁꯦꯕꯀꯣ
ꯑꯗꯨꯕꯨ ꯊꯛꯄ ꯃꯇꯝꯗ ꯐꯔꯣꯏꯗ꯭ꯔꯥ ꯍꯪꯕꯗꯤ ꯑꯗꯨꯗꯤ ꯀꯩꯁꯨꯗꯤ ꯑꯃꯨꯛ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯃꯣꯗꯔꯦꯠꯂꯤ ꯊꯛꯂꯛꯄ ꯃꯇꯝꯗꯅꯦꯀꯣ ꯌꯨ ꯊꯛꯄꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯟꯅꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯦꯡꯉꯛꯄꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯔꯛꯄꯗꯅꯦꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯗ꯭ꯌꯨꯁꯤꯡ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯅꯪꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯝ ꯇꯥꯡꯅ ꯊꯛꯄ ꯑꯣꯏꯔꯒꯗꯤ ꯅꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯕꯤꯔꯒ ꯊꯛꯄ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯞꯇꯥ ꯑꯃꯗ ꯑꯣꯏꯔꯣ ꯊꯥ ꯑꯃꯗ ꯀꯌꯥꯔꯛ ꯊꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯗꯤ ꯔꯤꯀꯃꯦꯟ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯗꯨꯝ ꯈꯪꯖꯔꯣꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕ ꯊꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯔꯦꯁꯇ꯭ꯔꯤꯛꯇꯤꯞ ꯑꯣꯏꯔꯒ ꯁꯨꯡꯊꯛ ꯊꯛꯄ ꯌꯥꯗꯦꯗꯣ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯣꯏꯒꯦꯕ ꯍꯣꯏ ꯉꯝꯃꯒꯗꯤ ꯊꯛꯀꯅꯣ ꯑꯩ ꯁꯨꯡꯊꯛ ꯊꯛꯇꯦ ꯑꯩ ꯁꯨꯡꯊꯛ ꯊꯛꯑꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯔꯤꯀꯃꯦꯟꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩ ꯊꯛꯇꯕꯅꯤꯅ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯄꯤꯊꯛꯅꯤꯡꯗꯦꯕꯀꯣ ꯐꯠꯇꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯅꯣꯔꯃꯦल ꯀꯃꯟ ꯑꯣꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅꯕꯨꯗꯤ ꯊꯛꯀꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯍꯥꯏꯔꯁꯤꯅꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯍꯥꯏꯕꯅꯤ ꯊꯥ ꯑꯃꯗ ꯑꯅꯤꯔꯛꯀ ꯍꯥꯏꯔꯁꯦꯕ ꯁꯤꯒꯤꯁꯦ ꯊꯛꯄ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯀꯥꯏꯕꯗꯤ ꯂꯩꯔꯣꯏꯕ ꯑꯗꯣ ꯃꯤꯒꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯃ ꯐꯣꯝ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯃꯥꯁꯇꯔꯕꯦꯁꯟꯁꯨ ꯃꯉꯥꯏꯔꯦꯕꯀꯣ ꯑꯩ ꯃꯥꯁꯇꯔꯕꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯤꯅ ꯀꯃꯟꯅꯤ ꯑꯗꯨꯗꯥꯅꯦꯅ ꯍꯥꯏꯌꯦꯕ ꯀꯃꯟ ꯅꯠꯇꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯗꯤꯛ ꯆꯨꯔꯦꯅꯕꯨ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯀꯃꯟꯅꯦꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦꯅ ꯑꯩꯅ ꯁꯨꯖꯜꯂ ꯂꯩꯔꯗꯤ ꯌꯥꯒꯗ꯭ꯔꯕ ꯃꯤꯉꯣꯟꯗ ꯑꯩꯅ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯍꯣꯏ ꯅꯪ ꯍꯥꯟꯅ ꯑꯦꯗꯤꯛ ꯆꯨꯔ ꯂꯩꯔꯝꯃꯒꯗꯤ ꯗꯣꯁ ꯀꯛꯊꯔꯛꯄꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯅꯪꯁꯨ ꯃꯉꯥꯏꯔꯦ ꯌꯨ ꯊꯛꯄ ꯃꯇꯝꯁꯤꯗ ꯍꯞꯇꯥ ꯑꯃꯗ ꯀꯩꯅꯣꯗ ꯅꯨꯡꯇꯤꯖꯥꯏ ꯊꯛꯑꯝꯃꯦ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯁꯨꯡꯊꯛ ꯊꯛꯑꯔꯣꯏꯒꯦ ꯍꯥꯏꯕꯁꯦ ꯈꯔ ꯈꯪꯗꯦ ꯌꯨ ꯊꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨ ꯑꯦꯗꯤꯛ ꯆꯨꯔꯝꯃꯦ ꯍꯥꯏꯔꯒꯗꯤ ꯉꯝꯗꯤ ꯉꯝꯅꯤꯅ ꯊꯥꯖꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯅꯁꯥꯗꯣ ꯗꯣꯁ ꯍꯟꯊꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯟꯊꯔꯛꯄꯅ ꯐꯒꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥꯗꯣ ꯗꯤꯁꯥꯏꯠ ꯇꯧꯖꯔꯣ ꯑꯗꯨꯃꯛꯇꯤ ꯑꯗꯨꯕꯨ ꯌꯨꯁꯦ ꯑꯩꯅ ꯉꯁꯥꯏ ꯊꯛꯄ ꯃꯇꯝꯗ ꯀꯥꯟꯅꯗꯕꯈꯩꯗꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯇꯨꯡꯉꯒ ꯂꯩꯗꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯕꯔꯟꯒ ꯇꯧꯒꯗꯕꯁꯦꯀꯣ ꯑꯗꯨꯝ ꯂꯣꯏꯅ ꯂꯦꯞꯇꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯅ ꯊꯛꯄ ꯃꯇꯝꯗ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯊꯛꯄ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯏꯐꯦꯛꯇꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯊꯛꯂꯦ ꯍꯥꯏꯔꯤꯁꯤꯅꯦ ꯊꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕꯤꯟꯖ ꯏꯇꯤꯡ ꯄꯨꯡꯆꯥ ꯆꯥꯁꯟꯕꯒꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯅꯁꯥ ꯅꯇꯣꯝꯗ ꯁꯦꯝꯗꯣꯛꯆꯧꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨ ꯁꯦꯝꯗꯣꯛꯆꯧꯕ ꯌꯨ ꯊꯛꯑꯗꯤ ꯉꯥꯎꯔ ꯂꯩꯔꯒꯗꯤ ꯅꯪ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯣꯏꯒꯦ ꯗꯥꯏꯇꯤꯡ ꯇꯧꯕꯅꯤꯁꯦ ꯑꯩ ꯉꯝꯃꯝꯗꯣꯏꯗꯤ ꯃꯥꯟꯗꯦꯀꯣ ꯑꯗꯨꯅꯅꯦ ꯌꯨ ꯊꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯇꯣꯏꯅ ꯊꯛꯀꯠꯂꯛꯑꯒꯗꯤ ꯁꯨꯡꯐ ꯐꯔꯔꯣꯏ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯌꯨ ꯊꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯌꯨꯁꯦ ꯊꯛꯑꯒꯁꯨꯀꯣ ꯅꯪ ꯅꯁꯥꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯕꯤꯌꯣꯕ ꯑꯗꯨꯒ ꯌꯨꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤꯀꯣ ꯌꯨ ꯊꯛꯄ ꯊꯛꯇꯕ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯔꯛꯄꯁꯤꯅꯦꯕ ꯁꯤ ꯍꯥꯟꯅ ꯌꯨ ꯅꯨꯡꯇꯤꯒꯤ ꯊꯛꯑꯒꯗꯤ ꯅꯪ ꯅꯁꯥꯗꯤ ꯄꯨꯔꯥ ꯁꯕꯅꯥ ꯁꯥꯔꯅꯤꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯔꯒꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯒ ꯇꯥꯡꯅꯗ ꯊꯛꯄꯤꯔꯣ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯌꯣꯕ ꯅꯪꯒꯤ ꯃꯤꯜ ꯄ꯭ꯂꯥꯟ ꯀꯩꯀꯥꯁꯦ ꯐꯖꯅ ꯅꯁꯥꯅ ꯇꯧꯗꯅꯤꯀꯣ ꯁꯤ ꯆꯥꯒꯗꯕꯅꯤ ꯆꯥꯛꯅ ꯁꯤ ꯆꯥꯒꯗꯕꯅꯤ ꯌꯦꯔꯨꯝꯅ ꯁꯤ ꯆꯥꯒꯗꯕꯅꯤ ꯑꯣꯠꯁꯅ ꯁꯤ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯁꯦꯝꯖꯔꯣꯕ ꯑꯗꯨꯒ ꯅꯪ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯩꯝꯇ ꯅꯉꯣꯟꯗ ꯏꯐꯦꯛ ꯂꯩꯍꯜꯂꯣꯏꯕ ꯍꯦꯟꯅꯕꯨ ꯀꯥꯟꯅꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯀꯩꯅ ꯈꯥꯏꯗꯣꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯀꯅꯥꯒꯨꯝꯕꯅ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕ ꯀꯅꯥꯒꯨꯝꯕꯅ ꯌꯨ ꯊꯛꯄ ꯑꯗꯨ ꯃꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯗꯨ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯗ꯭ꯌꯨꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯦꯟꯅ ꯁꯣꯛꯄ ꯂꯩꯔꯣꯏ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯝ ꯗꯥꯎꯠ ꯂꯩꯔꯝꯕ ꯌꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯗꯥꯎꯠ ꯀ꯭ꯂꯤꯌꯔ ꯇꯧꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯗꯥꯎꯠ ꯂꯩꯕ ꯑꯣꯔ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩꯒꯤ 1-on-1 ꯀꯟꯁꯜꯇꯦꯁꯟꯒꯤ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯍꯥꯞꯆꯔꯝꯒꯦ ꯑꯩꯒ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯋꯦꯠ ꯂꯣꯁꯇ ꯆꯪꯒꯗꯕꯈꯩ ꯂꯣꯏꯅꯃꯛ ꯑꯩꯅ ꯇꯥꯛꯄꯤꯔꯅꯤꯕꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯃ ꯄꯤꯕꯤꯔꯅꯤ ꯑꯗꯨꯒ ꯐꯤꯠꯅꯦꯁꯀꯤ ꯑꯦꯅꯤ ꯐꯤꯠꯅꯦꯁ ꯔꯤꯂꯦꯇꯦꯗꯀꯤ ꯃꯔꯝꯗ ꯗꯥꯎꯠ ꯂꯩꯔꯝꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯑꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯪ ꯑꯦꯅꯤ ꯍꯪꯉꯛꯄ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄꯗ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯄꯔꯁꯣꯅꯦꯜꯂꯤ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯩꯅ ꯁꯦꯝꯕꯤꯔꯝꯃꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯜꯂꯒꯦ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯌꯥꯎꯔꯕꯅꯦ ꯂꯤꯃꯤꯇꯦꯠ ꯁ꯭ꯄꯣꯠꯁꯅꯤꯀꯣ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯂꯧꯔꯣꯏ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯥꯞꯅꯦ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕꯤꯍꯧꯔꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ